근데 너 그렇게도 가당하대. 아이네. 하이드. 이건데 카렉터가 안다 떠오르러이. 아, 난 나가이 똥 하이드. 그래, 소이브니 하지. 그이노. 지기도. 시네가 소이노 타 알아봐. 잘. 거기란. 그래서 바이비네. Kaya last today. 눈 기봉 내 좀 가다 한번 뒤다. Kaino. Ha, musik mo halak tabida. Makeup artist ke pisum no dumaya hello. 아이고. 저거요. 파운데이션도 어떻게 하나 하쁘지 않더라. 예. 파이지 통드레기. 사실. 눈이 제대로 많이 우리는. 아이 형이 나랑 뜨듯이. 아이 마. 마 이제 공사진가 우리네 보고. 야리 봐. 아이 기가 지금 뭐 내가 지라간 거지. Hello guys, welcome back to my channel. Mayam ngasigi video sidi kay video no habda makeup ki video ne ba ko. Habdi mong no stoba yaba aduga lesabi no stoba yaba yam simple makeup ne aina tawdoi se ngasi. Aduga ai model na khoi chiche ne ba ko ngasi oidoi se. Ado makeup tawdungai mamang da ai aina sina doiba product sing do adugi maming su hapcharam ge ba. Adudi me hoji horose ba ko. Kaino amta piro mo ko pana ba do. Lawine. Khangde. Mana makeup mana makeup muraga ko maya ngasi ahan bane ba ngon ke dese ma kaino togi ai Kining ba dunia ba ko. 진도 거 가다 돼 가랑 주신 가랑 사이즈 올라오는 생각이 보기 더 Mayam ahamada sina doi se asi moisturizer sini bako Pond's kini aduga sida hangdokta bam su leire ba habadi asi se aina try tawge aina aham cham loine bako ibani mo to chane mo da so hada yo kaino mai se ga lawi primer se ahamada si sina rame bako mya se naika da gini sisu dum try tawge na lo bani ba ko si silicone primer ni ba face primer nungai sisu sina ba ado sina khara tang yang aduna se blue heaven gi primer ne bako aina hoji sina ise ado se online de loina te bako dukan da gi lo asi sina naika da gi lo bani bako si primer je sina dre ba asi loira ga sina doine ba se iya se bako 근데 너 그렇게도 가당하대. 아이네. 하이드디. 아니야. 아직 팬 타다버기 농주의버고 매야. 안되나 하베디 팬 타도수 야이버고 또 그리고 허직 메이크업 세트 셀럽네 사라디 ngakle 팬 타니 아두도 마콘 따디 바로비 Foundation gi asi fit me gi sine ba ko mem asi gi fit me gi foundation se han da gi sinare ba yam nungai ba sina ba ko asi se pra full coverage su oe ba ko ingonda adu do loidi loirak tore adu na khoi jina asi gi kari no sisna Mars ki foundation je sina oe ko mangada han ba try to doi ne ba ko se siju full coverage ne adu na yeng se ado sigi set se ai gi set ta lo bane ba do yeng si me ai gonda character ka anda tawroroi ma nang nangai tong hai du dia pare soibrani ha kaino hojiki mayam ha sorry Haji primer thaba loirabani ne ko magi maida leri pe dark spot sing se ko hadi color corrector na khain tor se ba ko haji se ye cha 진이네 무슨 뜻이야 ora ta wing ma 아이고 na khani kai ne 아까 전에 얘기만 하던데 아 너가
ꯗꯣ ꯑꯩꯒꯤ ꯕ꯭ꯔꯁꯁꯦ ꯑꯅꯧꯕ ꯂꯧꯗ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯍꯥꯟꯅꯗꯩ ꯂꯩꯕ ꯕ꯭ꯔꯁꯇꯣ ꯑꯗꯨꯅꯅꯤ ꯃꯃꯥ ꯊꯦꯡꯛ ꯌꯨ ꯑꯣ ꯑꯩꯈꯣꯏ ꯃꯥꯅ ꯂꯧꯔꯛꯏꯅꯦꯕꯀꯣ ꯑꯁꯤ ꯃꯅꯨꯡꯗꯁꯦ ꯂꯣꯏ ꯕꯔꯞ ꯑꯣꯜꯂꯦꯕꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯒꯅꯦ ꯆꯥꯎꯕꯁꯤꯗ ꯑꯩ ꯆꯥꯗꯣꯏꯅꯦ ꯑꯩꯁꯦ ꯕ꯭ꯔꯁ ꯑꯅꯧꯕ ꯂꯧꯗ꯭ꯔꯤꯑꯕꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯕ꯭ꯔꯁ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯂꯩꯗ꯭ꯔꯦ ꯑꯅꯧꯕ ꯍꯧꯖꯤꯛ ꯐꯥꯎꯟꯗꯦꯁꯟ ꯊꯥꯔꯁꯦ ꯁꯨꯃꯥꯏꯅ ꯗꯦꯞ ꯇꯧꯔꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯈꯥꯗ ꯂꯩꯈꯤꯕ ꯃꯌꯥꯝꯗꯣ ꯐꯛꯀꯠꯂꯛꯇꯅꯕ ꯍꯥꯏꯗꯤ ꯆꯤꯡꯉ ꯆꯠꯂꯗꯤ ꯀꯩꯅꯣ ꯇꯧꯔꯤꯅꯀꯣ ꯂꯣꯏ ꯌꯥꯟꯁꯤꯟꯅꯅꯤꯗꯅꯀꯣ ꯃꯆꯨꯗꯣ ꯑꯗꯨꯒꯤ ꯕꯦꯝꯃ ꯇꯩꯒꯦꯝ ꯄꯥꯝꯖꯗꯦꯗꯤ ꯑꯩ ꯄꯤꯁꯨꯝꯗꯨꯗ ꯐꯖꯅ ꯆꯦꯛꯂꯣ ꯃꯨꯁꯨꯛꯇꯤ ꯃꯨꯍꯜꯂꯛꯇꯕꯤꯗ ꯃꯦꯀꯞ ꯑꯥꯔꯇꯤꯁꯀꯤ ꯄꯤꯁꯨꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯣ ꯍꯥꯏꯒꯣ ꯐꯥꯎꯟꯗꯦꯁꯟꯗꯣ ꯑꯣꯛꯇ꯭ꯔꯗꯤ ꯈꯔ ꯍꯥꯞꯄꯨ ꯌꯥꯗ꯭ꯔꯣ ꯑꯣꯛꯏꯍꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯊꯨꯡꯗ꯭ꯔꯦ ꯑꯩꯒꯤ ꯁꯥꯁꯦ ꯅꯪ ꯀꯃꯥꯏꯅ ꯎꯔꯤꯅꯣ ꯑꯩ ꯈꯪꯉꯦ ꯅꯥꯜꯂꯛꯇ꯭ꯔꯤꯗꯨꯗꯤ ꯑꯩꯃ ꯁꯤꯃꯗꯤ ꯅꯥꯜꯂꯛꯇ꯭ꯔꯤꯗꯨꯗꯤ ꯑꯩ ꯈꯪꯉꯣꯏꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯅꯥꯟꯗ꯭ꯔꯦꯅ ꯁꯦ ꯏꯟꯖꯜꯂꯨꯁꯦ ꯀꯅꯤꯃꯨꯛ ꯂꯥꯛꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯇꯩꯕ ꯐꯨꯜ ꯀꯣꯚꯔꯦꯖ ꯑꯣꯏꯕ꯭ꯔꯥ ꯐꯖꯅ ꯐꯥꯎꯟꯗꯦꯁꯟꯁꯦ ꯕ꯭ꯂꯦꯟ ꯇꯧꯔꯤꯉꯩꯒꯤꯅꯦꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯦꯀꯞꯁꯦ ꯅꯥꯟꯕ ꯍꯦꯟꯒꯅꯦꯕ ꯌꯦꯡꯁꯤꯁꯦ ꯇꯨꯍꯥꯎꯅ ꯇꯨꯕ ꯖꯒꯥꯗꯣꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯅꯥꯜꯂ ꯆꯠꯂꯣꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯆꯠꯂꯗꯤ ꯐꯖꯗꯦꯕꯀꯣ ꯃꯌꯥꯝ ꯐꯥꯎꯟꯗꯦꯁꯟ ꯇꯩꯕ ꯂꯣꯏꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯐꯥꯎꯟꯗꯦꯁꯟ ꯇꯩꯕ ꯂꯣꯏꯔꯒ ꯑꯩ ꯃꯃꯥꯏꯁꯤꯡꯁꯦ ꯀꯣꯟꯇ꯭ꯔꯣꯜ ꯀꯩꯀꯥ ꯀꯩꯝ ꯇꯧꯗ꯭ꯔꯤꯉꯩꯗꯅꯦꯀꯣ ꯑꯩ ꯑꯁꯤ ꯕ꯭ꯔꯁꯁꯦ ꯂꯧꯔꯒ ꯑꯁꯤ ꯕ꯭ꯔꯁꯁꯦ ꯁ꯭ꯄꯨꯂꯤꯁꯦ ꯂꯧꯔꯒꯅꯦꯀꯣ ꯑꯁꯤꯗ ꯄꯤꯁꯨꯝꯒꯤꯅꯦ ꯐꯥꯎꯟꯗꯦꯁꯟ ꯇꯩꯈꯤꯕꯗꯣ ꯂꯣꯏꯅ ꯀꯣꯛꯊꯣꯛꯀꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯑꯥꯏꯕ꯭ꯔꯣ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯅꯥꯟꯅ ꯎꯅꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯈꯔ ꯗꯥꯔꯀꯔ ꯑꯣꯏꯕ ꯁꯦꯠꯇꯨꯅꯦꯕꯀꯣ ꯀꯩꯅꯣ ꯑꯣꯏꯗꯣ ꯂꯥꯏꯠ ꯑꯣꯏꯕꯗꯣ ꯂꯩꯇ꯭ꯔꯦꯕ ꯁꯤꯁꯦ ꯂꯥꯏꯠ ꯑꯣꯏꯅ ꯂꯥꯛꯀꯅꯦꯅ ꯈꯜꯂꯒ ꯗꯥꯔꯛ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯁꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯄꯤꯁꯨꯝꯁꯦ ꯁꯨꯃꯥꯏꯅ ꯍꯦꯟꯗꯣꯛꯅ ꯂꯩꯔꯤꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯐꯥꯅ ꯂꯩꯔꯤꯁꯤꯡꯁꯦ ꯀꯛꯀꯦꯕꯀꯣ ꯁꯤ ꯀꯩꯅꯣꯁꯤꯅ ꯑꯣꯏꯅ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯐ꯭ꯂꯦꯠ ꯕ꯭ꯔꯁ ꯑꯃ ꯂꯧꯔꯒ ꯀꯛꯇꯣꯏꯅꯦꯕ ꯃꯌꯥꯝ ꯑꯥꯏꯕ꯭ꯔꯣ ꯇꯩꯕ ꯂꯣꯏꯔꯒꯅꯦꯀꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯥꯏꯇꯔ ꯁꯦꯠ ꯂꯧꯔꯒꯅꯦꯀꯣ ꯃꯤꯊꯛꯇꯁꯨ ꯇꯩꯕꯤꯌꯣꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯣꯔꯦꯟ ꯑꯥꯏꯁꯦꯗꯣ ꯇꯩꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯉꯥꯟꯅ ꯎꯅꯕ ꯕ꯭ꯂꯦꯟ ꯇꯧꯔꯁꯦ ꯕ꯭ꯂꯦꯟ ꯇꯧꯅꯕꯗꯨꯀꯣ ꯉꯁꯥꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯇꯩꯈꯤꯕ ꯕ꯭ꯔꯁꯇꯣ ꯑꯗꯨ ꯂꯧꯔꯒ ꯑꯗꯨꯝ ꯕ꯭ꯂꯦꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯤꯊꯛꯇ ꯇꯩꯕ ꯂꯣꯏꯔꯒ ꯄꯥꯎꯗꯔ ꯂꯧꯔꯒꯅꯦꯀꯣ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯀꯩꯅꯣ ꯇꯧ ꯇꯥꯕ ꯀꯩ ꯍꯥꯏꯅꯤ ꯄꯥꯎꯗꯔꯅ ꯇꯩ ꯇꯥꯕꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯣꯔꯦꯟ ꯑꯥꯏꯁꯦꯗꯣ ꯇꯩꯔꯛꯄ ꯃꯇꯝꯗ ꯐꯛꯆꯜꯂꯒ ꯀꯩꯅꯣ ꯅꯞꯇꯅ ꯂꯩꯇꯅꯕ ꯖꯒꯥ ꯑꯃꯗꯇ ꯑꯁꯤ ꯑꯩꯅ ꯂꯧꯔꯤꯕ ꯄꯥꯎꯗꯔꯁꯦꯀꯣ ꯁꯤ ꯇ꯭ꯔꯥꯟꯁꯂꯨꯁꯦꯟ ꯄꯥꯎꯗꯔꯗꯨꯅꯦꯕ ꯏꯟꯁꯥꯏꯠꯀꯤ ꯑꯁꯤ ꯑꯥꯏꯁꯦꯗꯣ ꯇꯩꯔꯁꯦꯕꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕ ꯕ꯭ꯔꯁ ꯑꯃ ꯂꯧꯔꯒ ꯇꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯐꯩꯇꯛ ꯇꯧꯕ ꯑꯗꯨꯒ ꯂꯥꯏꯇꯔ ꯁꯦꯠ ꯍꯥꯟꯅ ꯂꯧꯁꯦꯕꯀꯣ ꯁꯤꯁꯦ
하이패드 올라온게. ꯑꯗꯨ ꯂꯣꯏꯔꯒ ꯃꯉꯣꯟꯗ ꯒꯣꯜꯗꯦꯟꯁꯦ ꯇꯩꯌꯨ ꯍꯥꯏꯌꯦꯀꯣ ꯒꯣꯜꯗꯦꯟꯁꯦ ꯃꯥꯏ ꯐꯦꯕꯔꯦꯠꯅꯦꯕꯀꯣ ꯒꯣꯜꯗꯦꯟꯁꯦ 골든 시당 따이가 돼. 좀 가야돼서 잡았자 간이 고기가 셀러디고. 그다음에 양나 나가는 ai cái gì bố 그냥 또 ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯟꯇꯣꯔ ꯇꯧꯔꯁꯦꯕꯀꯣ ꯁꯤ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯖꯜꯂꯛꯅꯤ ꯅꯪꯕꯣ ꯁꯣꯝꯗ ꯑꯣꯟꯖꯜꯂꯣ 나가자. 내게 해보다. 공사진 호구나. ꯑꯗꯣ ꯍꯧꯖꯤꯛ ꯕ꯭ꯂꯁ ꯇꯩꯔꯅꯦꯕꯀꯣ ꯁꯤ ꯕ꯭ꯂꯁꯁꯦ ꯏꯟꯁꯥꯏꯠꯀꯤꯅꯦꯕ ꯑꯁꯤꯁꯦ ꯋꯥꯇꯔꯃꯦꯂꯣꯟꯒꯤꯅꯦꯕꯀꯣ ꯂꯧꯏꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦꯅ 무잖아. 그래서 아버지 저러야 되나. 트랜스루센 파우더 이건 떼살라게봐고 냠 로이락도레바. 와. mayam 이거 꼭지 예버리시면 넣어둬야. 시 산돈 한데이세 아이네 꼭기 만드는 더이죠. 시 산돈 테이바 얌 하이트리바. 아니면 ям 하려고 한다. 당을 보고 얘기. mayam ꯑꯗꯨꯗꯤ ꯍꯧꯖꯤꯛ highlighter ꯀꯣ ꯑꯁꯤ highlighterꯁꯨ inside ꯇꯩꯅꯦꯕ 메이크업ꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗꯅꯦꯀꯣ 메이크업 ꯐꯤꯛꯁꯔꯁꯦ ꯈꯤꯇꯪ ꯆꯥꯏꯍꯧꯁꯦꯕꯀꯣ ꯍꯣꯔꯦꯟ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯤꯞꯁꯇꯤꯛ ꯇꯩꯔꯁꯦꯕꯀꯣ ꯁꯤꯒꯤ ꯅ꯭ꯌꯨꯠ ꯃꯆꯨꯁꯦ ꯇꯩꯁꯦꯕ ꯑꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯤꯒ ꯆꯥꯟꯅꯔꯒ ꯇꯩꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯐꯥꯏꯅꯦꯜ ꯃꯦꯀꯞ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯑꯩꯁꯤ ꯌꯥꯝ ꯍꯩꯅ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯁꯤꯝꯄꯜ ꯃꯦꯀꯞ ꯂꯨꯛ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯔꯤꯖꯜꯠ ꯑꯣꯏꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅꯅꯦ ꯃꯤꯉꯣꯟꯗꯗꯤ ꯀꯌꯥ ꯀꯦꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯁꯨꯝ ꯀꯦꯗ꯭ꯔꯤꯌꯦꯕꯀꯣ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏ ꯆꯤꯆꯦꯗ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯃꯦꯀꯞ ꯇꯧꯕ ꯃꯇꯝꯗ ꯃꯦꯀꯞ ꯀ꯭ꯂꯥꯁ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯀꯦꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗꯗꯤ ꯀꯦꯗ꯭ꯔꯤ ꯃꯤꯉꯣꯟꯗꯁꯨ ꯀꯦꯗ꯭ꯔꯤ ꯑꯩꯈꯣꯏ ꯆꯤꯆꯦꯗꯅ 이한한ꯕꯅꯤ ꯁꯨꯃꯥꯏꯅ ꯀꯦꯖꯩꯁꯦ ꯑꯗꯣ ꯔꯤꯖꯜꯠ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯅꯪ ꯃꯦꯀꯞ ꯂꯨꯛꯁꯤꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯩ 립스틱 누가 피숨se ꯈꯪꯕ꯭ꯔꯥ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯏ ꯀꯦꯃꯦꯔꯥꯁꯦ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯈꯠꯄ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯔꯤꯌꯦꯜꯗ ꯋꯥꯡꯈꯠꯇꯦꯕ ꯄꯤꯁꯨꯝꯁꯦ ꯑꯗꯨꯝ ꯃꯥꯟꯅꯩꯌꯦꯕ ꯑꯗꯣ ꯄꯤꯁꯨꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯔꯦ ꯑꯗꯨꯒ ꯃꯤꯠꯁꯨꯞꯁꯦ ꯑꯩ ꯁꯣꯟ ꯁꯥꯏడ్ꯁꯦ ꯈꯤꯇꯪ ꯌꯥꯎꯖꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯥꯒꯤ ꯅꯞꯄꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯑꯗꯨꯁꯨ ꯑꯣꯚꯔꯑꯣꯜ ꯂꯣꯏꯅ ꯐꯖꯩ ꯆꯟꯗꯣꯟꯁꯤꯃꯒ ꯋꯥ
ꯐꯖꯩ ꯂꯣꯏ ꯐꯖꯩ ꯌꯥꯝ ꯍꯩꯇꯅ ꯇꯧꯕꯅꯦꯕꯀꯣ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯨꯛꯁꯦ ꯐꯖꯔꯝꯃꯒꯗꯤꯀꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯣꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯣꯃꯦꯟꯇꯁꯨ ꯐꯖꯗꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯂꯩꯕ ꯑꯣꯏꯌꯣꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ